ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯟꯇꯥꯏ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩꯂꯩꯃ ꯅꯃꯥꯏꯔꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯂꯧꯄꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯊꯥꯕꯤꯔꯤꯕꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯪꯉꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯁꯨ ꯀꯥꯟꯅꯐꯝꯗꯤ ꯏꯈꯪ ꯈꯪꯗꯦ꯫ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯕ, ꯃꯆꯥꯁꯤꯡꯒꯤ ꯐꯤꯔꯣꯜ ꯂꯩꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯍꯤꯗꯥꯛ ꯂꯩꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯦꯜ ꯇꯨꯡꯕꯗꯤ ꯉꯝꯗꯦ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯐꯤ ꯃꯔꯣꯟ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯥꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯁꯦꯡꯒꯥꯏꯔꯩꯗꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯑꯗꯨ ꯇꯥꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯋꯥ ꯈꯔ ꯇꯥꯟꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯐꯅ ꯐꯖꯔꯦꯅꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯤꯕ ꯁꯦꯟꯐꯝ ꯑꯌꯥꯝꯕ ꯁꯤꯡꯗꯣꯛꯄ ꯉꯝꯂꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯐꯤ ꯈꯔ ꯂꯩꯍꯧꯔꯁꯤ꯫ ꯐꯅꯦꯛꯇꯨꯁꯨ ꯐꯃꯟꯕꯒꯤ ꯂꯪꯂꯥꯒꯤ ꯃꯔꯝ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯆꯥꯁꯤꯡꯒꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯍꯧꯔꯁꯤ꯫ ꯀꯨꯝꯁꯤꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯏꯋꯥꯠ ꯋꯥꯠꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯁꯥꯗꯣ ꯆꯥꯎꯃꯜꯂꯤꯀꯣ꯫ ꯅꯤꯡꯊꯔꯛꯇꯅꯅꯦ ꯅꯟꯕ ꯁꯣꯏꯔꯣꯏ꯫ ꯍꯥꯟꯅ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯈꯤꯒꯨꯝꯁꯦ꯫ ꯍꯌꯦꯡꯋꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯟꯅ ꯇꯥꯟꯅꯍꯧꯒꯗꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯈꯨꯗꯛꯇ ꯊꯕꯛ ꯇꯧꯕꯁꯦ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗꯕꯅꯤꯀꯣ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯕꯛ ꯇꯧꯕꯗ ꯁꯣꯏꯗ꯭ꯔꯤꯕꯁꯦ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯕꯒꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯑꯗꯨꯕꯨꯅꯦ, ꯂꯩꯕꯒꯤ ꯍꯥꯟꯅ ꯈꯟꯒꯨꯝꯁꯤ꯫ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯁꯤ꯫ ꯍꯣꯏꯅꯦ, ꯁꯦꯟꯗꯨꯕꯨꯗꯤ ꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯈꯔ ꯂꯩꯅꯤꯗꯅ꯫ ꯌꯥꯔꯦꯁꯦ, ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯗꯤꯅꯦ ꯈꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯅ ꯇꯣꯛꯂꯅꯤ꯫ ꯑꯩꯁꯨ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤꯕꯨ? ꯀꯔꯤꯕꯨ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯏꯟꯁꯥꯡꯗ ꯈꯟꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯆꯦꯡ ꯂꯩꯔꯒꯅ ꯏꯟꯁꯥꯡ ꯑꯃ ꯍꯦꯛꯇ ꯋꯥꯠꯂꯦ꯫ ꯏꯟꯁꯥꯡ ꯂꯩꯔꯒꯅ ꯆꯦꯡ ꯍꯦꯛꯇ ꯂꯩꯇꯦ꯫ ꯇꯣꯃꯥꯟ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝꯅ ꯄꯤꯛꯏ꯫ ꯍꯤꯡꯒꯣꯜ ꯀꯣꯏꯐꯝ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯃꯤꯕ ꯄꯤꯛꯂꯕ ꯌꯨꯝꯗꯨ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯍꯣꯏ ꯍꯣꯏ, ꯀꯔꯤꯅꯣ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯦ, ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯨꯕꯅꯤꯅ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯁꯤꯁꯨ ꯃꯌꯥꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯊꯕ ꯐꯥꯎꯕ ꯅꯦꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯆꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯂꯛꯀꯦ ꯀꯨꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯆꯦ ꯍꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯂꯥꯎꯅꯦ ꯅꯣꯏꯕꯣ꯫ ꯅꯄꯥꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅꯦ꯫ ꯅꯈꯣꯏꯁꯨ ꯂꯥꯝꯃꯝꯂꯅꯤ꯫ ꯅꯤꯄꯥ ꯃꯆꯥ ꯆꯍꯤ 3 ꯁꯨꯔꯕ ꯑꯃ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯆꯦꯆꯦꯁꯨ ꯗꯗꯥꯁꯨ ꯂꯩꯇꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯅꯥꯎꯗꯤ ꯇꯨꯝꯍꯧꯔꯤ, ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ꯫ ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯟꯁꯥꯡꯁꯦ ꯑꯃꯨꯛꯇ ꯃꯜꯂꯛꯎꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯧꯒ꯭ꯔꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯧꯒ꯭ꯔꯤꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨ ꯁꯨꯒꯠꯂꯤ꯫ ꯏꯁ, ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗꯦ, ꯍꯥꯎꯇꯦ꯫ ꯍꯥꯏ, ꯆꯥꯕꯗ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯒꯅꯨ꯫ ꯈꯔ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯐꯔꯕꯅꯤ꯫ ꯃꯤꯅꯅꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯗꯨꯅ ꯋꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯗꯤ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯇꯧꯗꯅ ꯑꯃꯨꯛ ꯀꯦꯊꯣꯛꯀꯅꯨ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯦꯝꯃꯨ, ꯆꯐꯨ ꯊꯥꯡꯗꯕ ꯌꯥꯔꯕꯅꯤ꯫ ꯑꯆꯣꯠꯄꯁꯤꯡꯗꯨ ꯆꯥꯛꯅꯕ ꯃꯩ ꯐ꯭ꯔꯨ ꯀꯥꯝꯗꯨꯅ ꯆꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯃꯥ, ꯃꯤꯠ ꯊꯨꯞꯄꯦ, ꯃꯩꯈꯨ ꯉꯥꯛꯇ ꯆꯥꯛꯈꯨꯝꯅꯦꯅ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯁꯇ ꯊꯣꯡꯗꯣꯏꯅꯣ? ꯅꯨꯡꯇꯤꯒꯤ ꯃꯩꯈꯨ ꯃꯔꯛꯇ ꯑꯩꯅ ꯑꯗꯨꯝ ꯏꯟꯁꯥꯡ ꯁꯦꯝꯃꯤ꯫ ꯏꯆꯦꯒ ꯇꯥꯃꯣꯒꯗꯤ ꯁꯦꯝꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ꯫
ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯏ꯫ ꯍꯥꯏ, ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤ, ꯄꯔꯞ ꯁꯦꯝꯃꯛꯑꯣ꯫ ꯑꯉꯥꯡ ꯅꯤꯄꯥꯗꯨ ꯃꯩꯈꯨꯗꯨꯅ ꯄꯤ ꯇꯥꯔꯛꯏ꯫ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯕ ꯀꯧꯔꯛꯀꯅꯨ, ꯃꯣꯏ ꯑꯇꯩꯗ ꯍꯥꯏꯌꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯀꯞꯄꯤ꯫ ꯏꯃꯥꯅ ꯃꯣꯏꯗꯤ ꯂꯨꯅ ꯇꯧꯏ, ꯑꯩꯕꯨꯅ ꯊꯤꯅ ꯇꯧꯏ꯫ ꯍꯥꯏ, ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ, ꯀꯅꯥꯗꯁꯨ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦꯀꯣ ꯑꯩ꯫ ꯅꯣꯏꯅꯅꯦ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯅ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ ꯍꯦꯛ ꯇꯧꯏ꯫ ꯀꯗꯥꯏꯅꯣ ꯄꯤꯔꯛꯎ, ꯑꯩ ꯑꯗꯨꯝ ꯁꯦꯝꯂꯒꯦ꯫ ꯅꯪꯒ ꯍꯦꯛ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯅꯦ ꯆꯥꯛ ꯐꯥꯎꯕ ꯌꯥꯏꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯜꯂꯤꯕ ꯁꯧꯒ꯭ꯔꯤꯗꯨ ꯃꯥꯅ ꯂꯧꯗꯨꯅ ꯃꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ, ꯃꯨꯔꯨꯡꯁꯨ ꯁꯣꯜꯂꯤ꯫ ꯏꯆꯦ ꯍꯣꯏ, ꯇꯥꯃꯣ ꯍꯣꯏꯅ ꯀꯩꯝ ꯌꯥꯎꯍꯟꯗꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯟꯕ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯁꯃꯨꯒꯤ ꯃꯃꯥꯗꯤ ꯌꯥꯝꯅ ꯐꯩ, ꯊꯕꯛꯁꯨ ꯌꯥꯎꯍꯟꯗꯦ, ꯑꯍꯥꯎꯕ ꯉꯥꯛꯇꯁꯨ ꯄꯤꯖꯩ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯄꯤꯖꯕꯤꯗꯦ, ꯏꯟꯁꯥꯡꯁꯨ ꯍꯥꯎꯇꯕ ꯉꯥꯛꯇ ꯊꯣꯡꯉꯤ꯫ ꯑꯉꯥꯡꯅꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅꯕꯨ ꯄꯦꯟꯖꯗꯕꯒꯤ ꯆꯩꯖꯔꯤꯕꯅꯤ꯫ ꯁꯅꯥꯔꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯆꯥꯁꯤꯡꯕꯨ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯂꯣꯏ? ꯂꯩꯇꯕ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯋꯥ ꯄꯣꯊꯥꯖꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯍꯥꯏ, ꯑꯉꯥꯡꯁꯥ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯅꯒꯦ? ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯪꯅꯔꯛꯑꯣꯅꯦ ꯆꯥꯛ ꯆꯥꯅꯕ꯫ ꯃꯆꯥꯁꯤꯡꯗꯨꯁꯨ ꯇꯥꯔꯗꯨꯅ ꯄꯨꯟꯅ ꯆꯪꯉꯛꯏ꯫ ꯕꯦꯝꯃ, ꯅꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ꯫ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯃꯥꯁꯁꯨ ꯊꯣꯡꯒꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯥꯕꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯏꯃꯥꯅ ꯆꯥꯛ ꯊꯥꯡꯇꯣꯛꯍꯧꯔꯦ꯫ ꯕꯦꯝꯃꯅ ꯃꯥꯡꯒꯣꯟꯗꯒꯤ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯄꯅꯤ꯫ ꯇꯣꯃꯥꯁꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯊꯣꯏꯕꯤ, ꯅꯣꯏ ꯍꯥꯟꯅ ꯆꯥꯔꯝꯃꯣ, ꯕꯥꯕꯥ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯄꯥꯕꯗꯣ ꯀꯅꯥꯒꯅꯣ ꯈꯪꯗꯦ, ꯋꯥꯔꯤ ꯁꯥꯍꯧꯔꯤ꯫ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯔꯝꯃꯣ, ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯁꯤ, ꯅꯄꯥꯒꯤꯁꯦ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯁꯤ꯫ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯦ ꯅꯨꯡꯇꯤꯒꯤ ꯍꯥꯎꯇꯦ꯫ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯉꯥꯁꯨ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯀꯔꯝ ꯀꯥꯟꯗ ꯉꯥ ꯄꯤꯖꯗꯣꯏꯅꯣ? ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤꯗꯤ ꯑꯗꯨ ꯆꯥꯔꯣ, ꯍꯌꯦꯡ ꯄꯤꯖꯗꯣꯏꯅꯦ ꯏꯆꯥꯒꯤ ꯉꯥꯗꯣ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ꯫ ꯍꯌꯦꯡ ꯄꯤꯖꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏ, ꯁꯨꯡꯄꯤꯗꯤ ꯄꯤꯖꯗꯦ꯫ ꯍꯌꯦꯡꯁꯨ ꯀꯩꯁꯨ ꯄꯤꯖꯔꯣꯏ ꯈꯪꯉꯤ꯫ ꯑꯇꯣꯝꯕ, ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯒꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯉꯁꯤ꯫ ꯃꯃꯥꯗꯨ ꯁꯥꯎꯔꯛꯂꯅꯤ ꯈꯪꯗꯨꯅ ꯑꯉꯥꯡꯗꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯥꯈꯩꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯀꯤꯖꯩ, ꯃꯄꯥꯕꯨꯗꯤ ꯃꯣꯏꯅ ꯈꯔ ꯀꯤꯕ ꯋꯥꯠꯂꯤ꯫ ꯇꯣꯃꯥꯗꯣ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯂꯣꯏꯕꯒ ꯁꯤꯡꯒꯥꯔꯩꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯅꯣꯡꯁꯨ ꯆꯨꯗꯦ, ꯑꯗꯨꯅ ꯁꯦꯟ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯏꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯝꯗꯧꯁꯤꯒꯦ? ꯁꯦꯟꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯀꯌꯥꯃꯨꯛ ꯈꯥꯏꯅꯅꯤ ꯍꯥꯏꯒꯦ ꯃꯣꯏꯒꯤꯗꯨꯕꯣ? 5,000-6,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤꯅꯦ꯫ ꯇꯥꯛꯏꯕꯣ ꯍꯟꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗ? ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ, ꯀꯅꯥꯗꯒꯤ ꯂꯧꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯃꯤꯗ ꯁꯦꯡ ꯍꯪꯂꯨꯔꯕꯁꯨ ꯀꯅꯥꯁꯨ ꯄꯤꯅꯤꯡꯉꯣꯏ꯫ ꯂꯧ ꯂꯣꯛꯄꯁꯨ ꯌꯥꯔꯛꯂꯅꯤ ꯈꯔ ꯂꯩꯔꯗꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯄꯨꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤꯔꯥ? ꯃꯥꯅ ꯌꯥꯜꯂꯛꯂꯕꯗꯤ ꯈꯔꯗꯤ ꯀꯣꯝꯒꯅꯤ꯫ ꯂꯧꯁꯥꯟ ꯄꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ, ꯑꯃꯨꯛ ꯁꯦꯡ ꯍꯪꯂꯨꯕꯗꯗꯤ ꯐꯖꯅꯗꯤ ꯉꯥꯡꯕꯤꯔꯔꯣꯏꯕꯣ? ꯈꯔ ꯇꯥꯕ ꯇꯥꯔꯦꯗꯅ,
ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯥꯡꯖꯗꯨꯅ ꯇꯣꯛꯂꯅꯤ ꯂꯧꯄꯨꯗꯨꯁꯨ ꯁꯤ ꯈꯪꯕ ꯌꯥꯏꯅ ꯍꯌꯦꯡ ꯆꯠꯂꯒ ꯌꯦꯡꯂꯁꯦ ꯕꯔꯥ ꯑꯣꯏꯅꯕ ꯁꯦꯜ ꯈꯔꯗꯤ ꯊꯤꯌꯨ ꯍꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯏꯆꯦꯗꯒꯤ ꯄꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯅ ꯉꯜꯂꯤꯕ ꯃꯇꯝꯅꯤ ꯇꯣꯃꯥꯟꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯁꯅꯥꯔꯦ ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤ ꯒꯥꯔꯤ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯄꯗ ꯉꯟꯗ꯭ꯔꯕꯗꯤ ꯏꯝꯐꯥꯜ ꯌꯧꯕꯗ ꯊꯦꯡꯗꯧꯔꯤꯕꯅꯤ ꯍꯣꯏ ꯇꯥꯔꯦ ꯁꯦꯜꯁꯤꯗ ꯂꯩꯖꯔꯦꯁꯦ ꯑꯗꯣ ꯄꯟꯊꯦꯡꯗꯤ ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯁꯦꯜꯗꯨ ꯌꯥꯅꯅꯕ ꯈꯔ ꯍꯣꯠꯅꯕꯤꯔꯛꯎ ꯍꯣꯏ ꯇꯣꯃꯥꯟ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯩꯗꯨ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁꯣꯝꯗ ꯇꯣꯃꯥꯜꯁꯨ ꯏꯝꯐꯥꯜꯒꯤ ꯂꯧꯄꯨꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯈꯨꯔꯥꯕꯨ ꯂꯩꯕꯤꯕꯔꯣ ꯑꯩ ꯂꯥꯛꯂꯤꯌꯦ ꯂꯧꯄꯨ ꯑꯍꯟꯗꯨ ꯊꯣꯛꯂꯛꯏ ꯍꯥꯏ ꯇꯣꯃꯥꯟ ꯅꯪ ꯂꯥꯛꯂꯤꯗꯅ ꯀꯥꯔꯛꯎꯅꯦ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯁꯤ ꯂꯥꯎ ꯇꯣꯃꯥꯟꯁꯨ ꯀꯩꯁꯨ ꯀꯣꯏꯖꯗꯅ ꯃꯥꯡꯒꯣꯟꯗ ꯀꯥꯗꯨꯅ ꯐꯝꯃꯤ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯣ ꯈꯨꯔꯥ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯔꯥꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯈꯨꯔꯥ ꯂꯨꯄꯥ 5,000-6,000 ꯄꯤꯕꯤꯌꯨ ꯂꯧꯐꯝꯁꯨ ꯏꯁꯤꯡ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯅꯣꯡꯁꯨ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯏꯁꯤꯡ ꯄꯨꯁꯟꯅꯕ ꯁꯦꯟ ꯈꯥꯏꯅꯁꯤ ꯍꯥꯏꯅ ꯂꯧꯃꯤ ꯃꯌꯥꯝꯅ ꯔꯥꯏ ꯇꯥꯟꯅꯈ꯭ꯔꯦ ꯃꯤꯗ ꯍꯪꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯔꯥꯒꯤꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯒꯦꯅ ꯂꯥꯛꯂꯕꯅꯤ ꯑꯍꯟꯗꯨ ꯁꯣ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯋꯥ ꯉꯥꯡꯂꯛꯏ ꯇꯣꯃꯥꯟ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯌꯥꯏ ꯑꯗ ꯅꯪꯅ ꯂꯧꯔꯤꯕ ꯁꯦꯟꯐꯝꯁꯤ ꯌꯥꯝꯗꯤ ꯌꯥꯝꯂꯤꯅꯦ ꯃꯁꯤꯅ ꯀꯝꯗꯧꯅ ꯄꯨꯟꯅ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯨꯔꯥ ꯍꯟꯗꯛꯇꯤ ꯂꯧꯐꯝꯁꯨ ꯐꯅ ꯐꯩ ꯈꯨꯔꯥ ꯍꯟꯗꯛꯇꯤ ꯂꯧꯐꯝꯁꯦ ꯐꯅ ꯐꯖꯩ ꯑꯗꯨꯅ ꯄꯨꯟꯅ ꯁꯤꯡꯗ꯭ꯔꯕꯁꯨ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯡꯒꯦ ꯑꯍꯟꯗꯨ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯇꯣꯃꯥꯟ ꯑꯩꯁꯨ ꯅꯈꯣꯏꯅ ꯂꯧꯁꯥꯟ ꯄꯤꯔꯛꯂꯒ ꯃꯗꯨꯅ ꯂꯣꯏꯅ ꯆꯥꯟꯅꯔꯤꯕꯅꯤ ꯁꯦꯜꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯄꯨꯟꯅ ꯄꯤꯔꯣ ꯍꯟꯗꯛꯇꯤ ꯂꯧꯁꯥꯟ ꯄꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ ꯅꯪꯒꯤꯁꯨ ꯑꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯗꯨꯅꯦ ꯂꯧꯁꯥꯟꯅꯦ ꯄꯨꯟꯅ ꯄꯤꯔꯛꯑꯣ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯨ ꯇꯣꯃꯥꯟ ꯉꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯥꯅ ꯁꯥꯒꯠꯂꯝꯕ ꯄꯨꯝꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯅ ꯅꯤꯡꯈꯥꯏꯕꯒꯨꯝ ꯇꯧꯔꯦ ꯇꯧꯗꯕ ꯌꯥꯗꯕ ꯈꯔꯕꯨꯗꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅꯒꯤꯅ ꯀꯣꯟꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯍꯜꯗꯨꯁꯨ ꯃꯈꯨꯠꯇ ꯁꯦꯟ ꯈꯔ パꯏꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦꯁꯦ 9,000 ꯂꯧꯁꯤꯜꯂꯣ ꯑꯇꯩ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯣ ꯉꯟꯅ ꯍꯜꯂꯨ ꯒꯥꯔꯤ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ ꯇꯣꯃꯥꯟꯁꯨ ꯁꯦꯜꯗꯨ ꯂꯧꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦꯀꯣ ꯂꯧ ꯈꯥꯎꯔꯒ ꯄꯥꯎ ꯍꯦꯛꯇ ꯄꯤꯔꯛꯎ ꯍꯣꯏ ꯈꯨꯔꯥ ꯅꯆꯥ ꯑꯗꯨꯝ ꯄꯥꯎ ꯄꯤꯖꯔꯛꯂꯒꯦ ꯇꯣꯃꯥꯟ ꯃꯌꯨꯝ ꯌꯧꯒꯗꯕ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯍꯜꯂꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯝꯃꯤ ꯇꯦꯛ ꯂꯧꯁꯤꯜꯂꯤꯕ ꯁꯦꯜꯁꯤꯗꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ 10,000 ꯃꯊꯛ ꯌꯧꯔꯦ ꯂꯧꯁꯥꯟ ꯄꯤꯗꯕꯒ ꯀꯝꯗꯧꯅꯤ ꯍꯟꯗꯛꯇꯤ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯁꯤꯗ ꯀꯛ ꯂꯥꯎꯅ ꯆꯤꯛꯄ ꯐꯪꯉꯣꯏꯗꯧꯔꯤꯕ ꯖꯥꯠꯂ ꯑꯩꯕꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕꯅ ꯃꯌꯨꯝꯒꯤ ꯈꯣꯡꯊꯣꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯃꯄꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯕꯥꯕꯥ ꯏꯝꯐꯥꯜꯗꯒꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯏ ꯅꯨꯡꯁꯤꯠ ꯀꯥꯡꯕꯤ ꯕꯣꯜ ꯂꯩꯔꯛꯄ꯭ꯔꯥ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯁꯥꯟꯅꯔꯨꯒꯦ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯄꯥꯕ ꯌꯥꯝꯅ ꯋꯥꯏ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ
Kadaidagi nungsit kambi bono. Angang mapagi waduda kaplami. Yaroi. Isena aigi nungsit kambi bol lairakani hai pabana. Adugi ay ngasaidagi ngairibani paba halakpa. Hai, achaubi, naupase amuta lagtoo. Ipa yamna wai. Masiduna manaw nipadu kongkatuna kapathemi. Ibungo, mathang chatpadane leizarani. Ngasidi pabase sel amata yawramaroi. Adunane kaplanuse too. Yaroi. Ay nungsit kambi bon piyo. Phunga lao somda lampakta mayam sanarise asida oina yaurase lao. Asi haiduna makut paiduna singlaga pukre. Tomasu dari duda hek phamthai mapuroi bahalakle khangbagi sanaresu mapanda thol'i. Kamdore sel puraklabo. Sel budi purakle adubu yamna luba wa amadi lerine. Masi khanbada aidi onthongna warene. Kari kamdauba wano haibirisibo handakti loksansu pidaba yaroi. Aduga hanagi lauba senphamsingsu puna pigadabani na kanna yaurine. Adugi hambadudi amutangda piradi aikhoidi kadaidagi chagani. Mi ataigi puchaliba mayamsina kamdauba. Aduni aina ngasaidagi khalibase. Khurado amoromda farasu magidi haikiba wado soiba yadabani. Karigumba saurini haiduna lausu atopada pitokrabadi khalubada ay wadaba ngamdene nangbo. Matay manaw anidu sinta puduna layri. Numisima thabak tawbadasu khoijangdare. Ahingsu tumba yaramde. Numi kharagi tungni. Impangi Loupu ahaldu Toman gida laglami. Hai Toman, nang bulay baro. Ay lagline. Nga ma sentorak to na hari. Kanano, ako yung da laglise. Nang kanano. Angang dugi matawduda ahaldu no i. Hai bema. Pabalay tro. Impandagi pupula awi hai rujo. Adudi layramo ay pabang kaurukige. Ahaldu nokduna lehauri. Ha. Hauzikangi angangsingse lairoidori. Tomansu tholai. Khura laglidana kakatpiro mangolsida phamse. Asi haiduna mora ama puthorai ahaldusu phammi. Toman kamdorige lafamduna. Aisu lake khanbase hekta ngamdaba. Lafambudi adum phajare khura. Lokpasu yarakdore. Aina haikibadudi sohenganuko. Nang oibagi aina kahena haidrabaniko. Lauksanbu pidrabadi aidi kuina. Lauksandene. Nangna khanglibaduni. Nangidi nachasu yame. Ngamnaba tawge haiduda aisu thajaduna tawkibani. Toman mamai lupthai aduga tapna wa hairi. Khura punna amukta piba haibadudi aingondasu kharwana thokadaba male. Aduna yaragati anirak thongna pijage. Toman aibu wayamna nganghanganune nangbo. Aina amuk haikrabadi loirabane. Ngamle lause nang adum payu. Ngamdre mida pithokle. Wakhan muna khaluko. Ay chatlage. Tamkharagi tungni laulokpa haunare. Toman hoigisu lokle. Phau yamna thoklami. Imphangi Loupudusu gari achoba ama purakduna laklami. Toman ay phau lauba laklibani ne. Selduna kamdauba. Phau oina pige haibro nangbu natragana. Sel oina pigadawribro. Ahal aduna upay layroi khangna adum hanglibani. Khura phau oina adum pubiro. Hoine. Asi haiduna mara puraklibani pasingduna phau hapa honkre. Asum hapada phau maru ama phauwa laitre. Tomal aigi shure
Chetlageko, layhauro. Nakoishu, khura. Phause kharatangdi pibiramo. Tomana hariba wadu Loupu ahanduna yaramde. Laufam thokpadu lauraga chakre. Matai manau anidu labung mayayda phamduna ningamdana karishu haiba ngamdana adum layhaure.